सिंह साजबा अखोई असेंबले साजबा अतोप दुकानदार अतोप लमद थारगा मिरमद थारगा मेचिन सादना थोरक पोट मयाम ममांग असे अखोइना फगचरे पोट असे अखोई हौजी प्रेस मीडिया लाखबा मतुंदा अखोई मई थादोक्चरगनी अदुगा मफम हाइबदी पोट असिबु साजरगा लमदम असिदा सिमी कयाना इसा इशुसिंग लाइक तमहनबा अमदि इमुंग मनुंग पुनरिबा असिदा मखोइना मेचिन सादना मखोइना पुथोरगा अखोई बु सिमिसिंग कयाबु हाटपा असिना मरम मोइरगा अखोइना ngasi अदुकी मति अखोई हाइबदी लमदम सिगी सिमिक मयाम अमदा अवाबा पिबा असे खोंगनबगिदमक्ता अखोई ngasi ड्राइव तौजबनी ड्राइव असिदा अखोइना फगचरलिबा पोट मयाम असे अखोई हुसि मई थादोक्चरगनी असिगदे पाइगिदगा फगतपदि असी अखोइना अमदा चाबी मुदे CM amadi mahak loinabasing loisangadabani hairuba Facebook ki admin ahum police na lokhatkhre CM amadi mahak loinabasing loisangadabani haiba post tawruba Facebook ki admin ahum police na lokhatkhre hairi police na lokhatkhaba mioi ahum madude Thobal district ki manung sanba Lairong Thel mayai lekai dagini ningombam dingku sahi kungani thoi apokpa en nando Imphal West district ki manung sanba Kwakaithel maka thoksom lekai haino khongem bidagi malemnganba laithangbam sahi kumathoi apokpa el tomba amadi Kaksing district ki manung sanba kairak makha lekai dagi thongam romen sahi kunthra mapan apokpa leikhidraba gandhani phagalaba mioi ahum masibu duty magistrate Imphal West ki mamangda puthoklaba matung Wahong pohong sathanaba numit mangani police custody da remand lokthakre hairi pawasina hai fagalaba mioi ahum masina admin noiba Facebook page Manipur News Group 2024 da Manipur kansi hairabadi Chief Minister amadi mahaki left hand right hand minister sing loishinba mathau tai haina post ama thangatki page aduda punsi minai haina mingthonba Facebook account amadagi post thagalaklaba matung hairiba mioi ahum masina admin noiba Manipur News Group ta su thagalakhibani Hiram masiga mari lenana makhoi ahum police na phagat khibani